ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯂꯤꯌꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯅꯤꯒꯤ ꯏꯃꯨꯡ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯃꯆꯦꯡ ꯆꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯑꯃ ꯑꯣꯏꯕꯅ ꯃꯄꯥ ꯃꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯔꯟ ꯄꯨꯝꯕ ꯀꯥꯏꯗꯨꯅ ꯆꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯨꯅꯤꯡꯗꯕ ꯃꯄꯥ ꯀꯇꯟꯕꯨ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯅ ꯊꯥꯛꯂꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯥꯗꯣꯏ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ "ꯑꯣ ꯄꯥꯕ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ? ꯍꯦꯟꯃꯟꯗ꯭ꯔꯣ ꯄꯥꯕ ꯅꯪꯒꯤꯗꯨꯗꯤ? ꯅꯨꯃꯤꯠ ꯐꯥꯎ ꯋꯥꯇꯣꯟ ꯌꯧꯈ꯭ꯔꯦ꯫ ꯑꯩꯁꯦ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯇꯣꯏꯅꯦ꯫ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ꯫ ꯍꯣ ꯆꯥꯛꯁꯤ ꯑꯝꯇ ꯂꯧꯈꯠꯃꯤꯟꯅꯁꯦ꯫ ꯏꯄꯥ ꯏꯆꯥꯈꯛ ꯂꯩꯖꯕꯁꯤꯗ ꯇꯣꯉꯥꯟ ꯆꯥꯟꯅꯔꯁꯦ ꯍꯥꯏꯕ꯭ꯔꯣ?" ꯃꯆꯥꯅꯨꯄꯤꯒꯤ ꯏꯁꯧꯗꯨꯗ ꯃꯄꯥꯗꯣ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯐꯃꯨꯡꯗꯒꯤ ꯇꯟꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯔꯤ꯫ "ꯑꯩꯒꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ, ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ, ꯄꯂꯦꯝ ꯏꯃꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ, ꯅꯣꯡꯃꯒꯤ ꯏꯁꯧ ꯈꯔ ꯂꯥꯡꯍꯧꯗ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯇꯔꯥ ꯆꯥꯛꯂꯦꯟꯗꯨ ꯆꯤꯟꯗꯝꯕ ꯌꯥꯗꯕ꯭ꯔꯥ?" ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯃꯥꯒꯤ ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯤ ꯋꯥꯉꯥꯡ ꯑꯁꯤ꯫ "ꯍꯣ ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯃꯣꯝ ꯂꯥꯡꯂꯦꯟ ꯑꯩꯍꯥꯛꯁꯦ ꯆꯤꯟ ꯀꯟꯗꯕꯤ, ꯏꯁꯧ ꯂꯥꯡꯗꯕꯤ, ꯂꯤꯔꯤ ꯈꯣꯏꯔꯤꯕꯤ, ꯏꯪꯖ ꯇꯞꯆꯕꯤ ꯑꯣꯏꯅ ꯄꯣꯛꯄꯤꯔꯝꯕꯅꯦ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈ꯭ꯔꯕꯤ ꯄꯂꯦꯝ ꯃꯍꯥꯛꯅꯗꯤ꯫ ꯑꯗꯨꯕꯨ ꯄꯟꯊꯧ ꯑꯣꯏꯕ ꯑꯄꯣꯛꯄ, ꯅꯍꯥꯛꯅꯗꯤ ꯅꯃꯣꯝ ꯑꯩꯍꯥꯛꯄꯨ ꯆꯤꯡꯒꯟꯕꯤ, ꯏꯁꯧ ꯂꯥꯡꯕꯤ, ꯁꯣꯕꯔ ꯂꯩꯈꯥ ꯑꯣꯏꯅ ꯑꯣꯜꯍꯟꯕꯤꯔꯦ꯫ ꯑꯗꯨꯅꯅꯤ ꯅꯃꯣꯝꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯗꯨ ꯑꯄꯣꯛꯄ." "ꯏꯁ, ꯍꯔꯦ ꯄꯜꯂꯨ ꯌꯥꯗꯦ ꯌꯩꯄꯟ ꯆꯥꯒꯦꯗꯨꯅꯤꯅꯦ꯫ ꯌꯥꯖꯔꯦ ꯏꯃꯣꯝ ꯄꯂꯦꯝ, ꯍꯦꯟꯖꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯅ ꯑꯃ ꯍꯥꯏꯕꯗ ꯃꯥꯅ ꯇꯔꯥꯅꯤ ꯍꯩꯊꯔꯛꯀꯗꯧꯔꯤꯕ꯫ ꯀꯔꯝ ꯊꯣꯛꯑꯗꯧꯕꯅꯣ ꯅꯪꯕꯨ?" "ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯃꯣꯝ ꯑꯩꯍꯥꯛ ꯃꯃꯥꯡꯂꯣꯝꯗ ꯑꯗꯨꯝ ꯊꯣꯛꯆꯈꯤꯒꯦ ꯌꯥꯅꯤ." "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ꯫ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯈꯔꯁꯨ ꯇꯝ꯫ ꯀꯔꯤꯒꯨꯝꯕ ꯁꯣꯏ ꯂꯥꯛꯇꯅ ꯄꯥꯟꯕ ꯊꯣꯛꯂꯕꯁꯨ ꯊꯨꯝ ꯆꯐꯨ ꯑꯃ ꯐꯥꯎ ꯂꯣꯏꯗꯅ ꯊꯨꯅ ꯍꯜꯂꯛꯄ ꯁꯣꯏꯔꯣꯏ." "ꯑꯁ ꯌꯥꯔꯦ, ꯀꯔꯤ ꯋꯥꯔꯤꯅꯣ ꯄꯥꯕ? ꯑꯩ ꯊꯦꯡꯈ꯭ꯔꯅꯤ꯫ ꯆꯥꯛꯁꯤ ꯑꯝꯇ ꯍꯥꯟꯅ ꯆꯥꯊꯣꯛꯈꯤꯁꯤ꯫ ꯄꯥꯕꯒꯤ ꯋꯥꯔꯤꯗꯣ ꯆꯥꯒ ꯇꯣꯛꯑꯒ ꯃꯪꯒꯣꯜ ꯎꯈꯣꯛꯇꯦꯟ ꯑꯁꯤꯗ ꯐꯝꯂꯒ ꯄꯦꯟꯅ ꯉꯥꯡꯍꯧꯔꯣ꯫ ꯑꯩ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯀꯗꯕꯅꯤ꯫ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯗꯨꯁꯨꯅꯦ, ꯁꯦꯜꯁꯦ ꯍꯦꯛ ꯊꯧꯅꯗ꯭ꯔꯤꯈꯩ, ꯑꯩꯅ ꯁꯞꯇ ꯇꯧꯗ꯭ꯔꯤꯈꯩ ꯃꯁꯥꯅ ꯈꯪꯅ ꯅꯣꯡꯃꯇ ꯄꯤꯔꯔꯣꯏꯗꯕꯅꯤ꯫ ꯃꯣꯏꯗꯤ ꯍꯔꯥꯎꯔꯝꯗꯣꯏꯅꯤ ꯑꯩꯅ ꯈꯔ ꯍꯦꯛ ꯊꯦꯡꯈꯤꯕꯗ꯫ ꯍꯟꯕꯨ ꯍꯟꯅꯔꯝꯕ ꯌꯥꯎꯔꯝꯗꯣꯏꯅꯤꯁꯦ꯫ ꯄꯦꯜꯂꯕꯅꯤ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯁꯦ ꯂꯤꯔꯤ ꯈꯣꯏꯔꯤꯕꯒꯗꯣ ꯂꯣꯏꯅ ꯀꯥꯎꯍꯟꯈ꯭ꯔꯕꯅꯤ." ꯍꯣꯏ ꯏꯄꯥ ꯆꯤꯟꯌꯥꯒ ꯑꯝꯇ ꯁꯦꯡꯗꯣꯔꯛꯈꯤꯒꯦ꯫ ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ." "ꯑꯁ, ꯍꯧꯖꯤꯛꯐꯥꯎ ꯁꯦꯡꯗ꯭ꯔꯤꯕꯣ? ꯇꯨꯀꯠꯆꯈ꯭ꯔꯦꯍꯦ! ꯁꯦꯡꯂꯒ ꯆꯪꯉꯛꯏꯕꯣꯏ ꯅꯤꯡꯉꯨꯔꯦ, ꯑꯗꯨꯒ ꯑꯁ ꯅꯝꯊꯤꯔꯦ꯫ ꯆꯠꯂꯣ ꯄꯥꯕ, ꯁꯦꯡꯉꯨꯔꯣ ꯍꯥꯏꯕ꯫ ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯕꯅꯦ." ꯍꯣꯏ, ꯑꯩꯗꯁꯨ ꯆꯠꯍꯧꯔꯦꯍꯦ꯫ ꯏꯆꯥ ꯅꯨꯄꯤꯅ ꯑꯩ ꯌꯣꯠꯈꯤꯗꯧꯔꯦ꯫ ꯏꯁꯧꯗꯤꯀꯣ ꯃꯃꯥꯗꯒꯤ ꯁꯔꯨꯛ 2 ꯍꯦꯜꯂꯤ꯫ ꯃꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ, ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯏꯁꯧꯒꯤ ꯏꯁꯧ ꯉꯥꯛꯇ ꯍꯦꯛ ꯑꯣꯛꯅꯩ꯫ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯍꯩꯕꯣꯡ ꯃꯅꯨꯡꯒꯤ ꯇꯤꯟꯗꯨ ꯑꯣꯏꯅ ꯍꯦꯛ ꯄꯣꯛꯆꯒꯦꯀꯣ ꯑꯩ." ꯊꯥꯗꯣꯏꯅ ꯃꯇꯣꯝꯇ ꯁꯣꯜꯍꯧꯏ꯫ "ꯏꯁ, ꯍꯩꯕꯣꯡ ꯃꯅꯨꯡꯒꯤ ꯇꯤꯟꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯅ꯫ ꯑꯣꯟꯊꯣꯛꯄ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯩꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯁꯤꯗ ꯀꯣꯏꯆꯦꯟꯈꯩ ꯍꯣꯠꯅꯗꯅ ꯁꯦꯜ ꯇꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯊꯥꯛꯏꯁꯦ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯗꯅ꯫ ꯃꯥꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯀꯣꯏꯆꯠ ꯂꯩꯔꯒ ꯑꯩꯕꯨ ꯐꯠꯇꯦꯁꯨ ꯍꯥꯏꯔꯤꯅꯦ꯫ ꯃꯇꯟ ꯇꯜꯂꯁꯨ ꯏꯄꯥꯅꯤ ꯏꯟꯊꯣꯛꯂꯨꯕ ꯌꯥꯕ꯭ꯔꯥꯁꯦ? ꯑꯩꯅꯗꯤ ꯏꯄꯥꯅꯤ ꯅꯨꯡꯁꯤꯗꯅ ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯔꯤꯈꯩ ꯁꯦꯜꯁꯤ ꯄꯤꯔꯤꯅꯤ, ꯆꯥꯒꯦ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯄꯤꯖꯔꯤꯅꯤ꯫ ꯑꯩꯅ ꯀꯦꯗꯧꯕꯗ ꯏꯄꯥꯅ ꯑꯣꯏꯅ ꯀꯦ ꯂꯩꯔꯦ꯫ ꯄꯦꯜꯂꯕꯅꯤ." ꯑꯁꯨꯝ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯗꯣꯏ ꯁꯦꯟꯗꯣꯏ ꯈꯣꯝꯕꯅꯤ ꯍꯥꯏꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ, "ꯍꯣꯏ ꯏꯕꯦꯝꯃ ꯊꯥꯗꯣꯏ, ꯅꯪꯕꯨ ꯀꯔꯣꯝꯗꯅꯣ?" "ꯍꯩꯃꯥ, ꯏꯅꯦꯇꯣꯟꯗꯤ ꯀꯔꯣꯝꯗꯅꯣ? ꯑꯩꯕꯨꯗꯤ ꯀꯩꯊꯦꯜꯗ ꯆꯠꯀꯦꯅ ꯂꯥꯛꯂꯤꯕꯅꯤ." "ꯏꯍꯦ, ꯑꯩꯁꯦ ꯅꯣꯏꯗ ꯂꯥꯛꯏꯕꯅꯤꯅꯦ꯫ ꯇꯥꯆꯧꯗꯤ ꯂꯩꯍꯧꯕ꯭ꯔꯣ?" "ꯂꯩꯍꯧꯕꯅꯤ ꯏꯅꯦꯇꯣꯟ." "ꯑꯣ, ꯐꯔꯦ. ꯑꯗꯨꯗꯤ ꯆꯠꯊꯣꯛꯂꯨꯔꯣ." "ꯏꯍꯦ, ꯑꯩꯁꯦ ꯅꯪꯒꯁꯨ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤꯅꯦ꯫ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯔꯛꯇꯧꯔꯤꯕꯅꯣ?" "ꯇꯝꯕ ꯉꯝꯗ꯭ꯔꯤ ꯏꯅꯦꯇꯣꯟ. ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯌꯥꯝꯃꯦ ꯑꯩꯁꯦ." "ꯍꯣ, ꯐꯔꯦ. ꯑꯗꯨꯗꯤꯅꯦ, ꯅꯣꯡꯃ ꯍꯦꯛ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯏꯟꯊꯤꯅ ꯆꯠꯂꯨꯀꯣ, ꯉꯟꯅ ꯍꯜꯂꯛꯅꯕꯁꯨ ꯇꯧ, ꯃꯇꯝ ꯐꯠꯇꯦ꯫ ꯇꯥꯆꯧꯒ ꯊꯦꯡꯅꯔꯝꯂꯒꯦ ꯂꯥꯛꯂꯕꯅꯤꯅ꯫ ꯆꯠꯊꯣꯛꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯃꯥꯒꯤ ꯆꯠꯊꯣꯛꯄꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯑꯣ, ꯑꯩ ꯆꯠꯂꯦ."
ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯁꯨ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯀꯩꯊꯦꯜ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯊꯥꯗꯣꯏ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯈꯣꯏ ꯏꯅꯦꯇꯣꯟꯁꯦ ꯃꯑꯣꯡꯒꯗꯤ ꯌꯥꯝ ꯑꯐꯕꯤꯒ ꯃꯥꯟꯕꯅꯦ ꯃꯅꯨꯡꯗꯗꯤꯀꯣ ꯄꯨꯔꯥ ꯃꯨꯛꯁꯣꯛ ꯃꯨꯕꯤ ꯇꯤꯟꯗꯨꯅꯦ ꯃꯉꯣꯟꯗ ꯆꯪꯉꯤꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕ ꯃꯤꯅꯀꯗꯤ ꯏꯁ ꯃꯦꯝꯆꯥꯁꯦ ꯐꯈ꯭ꯔꯦꯗ ꯃꯄꯥꯝꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯈ꯭ꯔꯕ ꯃꯕꯨꯡꯁꯦ ꯅꯤꯡꯖꯈ꯭ꯔ ꯄꯣꯠꯅꯤ ꯃꯅꯝ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯑꯌꯥꯝꯕꯅꯤ ꯌꯨꯝꯁꯦ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯥꯛꯏꯁꯦ ꯁꯨꯃꯥꯏꯅꯒ ꯍꯥꯏꯅꯔꯤꯕ ꯑꯈꯪꯕ ꯑꯩꯗꯤꯀꯣ ꯎꯔꯦ ꯑꯁ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯅꯕꯅꯦ ꯊꯦꯡꯉꯦ ꯑꯗꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯗꯣ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯃꯅ ꯏꯁ ꯃꯁꯤ ꯂꯩꯁꯥꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯤ ꯄꯣꯠ ꯁꯤꯠꯇ꯭ꯔꯤꯀꯥꯟꯁꯤꯗ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯁꯤ ꯑꯩꯒꯤ ꯁꯦꯟꯗꯣꯏꯗꯨꯁꯨ ꯐꯅꯗꯤ ꯀꯨꯏꯔꯦꯅꯤ ꯍꯨꯟꯗ꯭ꯔꯤꯁꯦ ꯉꯁꯤꯒ ꯄꯤꯗ꯭ꯔꯗꯤ ꯏꯁꯧꯅ ꯂꯋꯥꯏ ꯂꯤꯟꯐꯨꯗꯒꯤ ꯀꯨꯝꯊꯔꯛꯀꯦ ꯍꯥꯏꯔꯔꯅꯤ ꯅꯥꯀꯟꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯆꯥꯎꯕꯤ ꯅꯪꯁꯨ ꯄꯤꯗ꯭ꯔꯤꯕꯣ ꯑꯩ ꯇꯔꯛꯑꯕꯣ ꯄꯤꯗ꯭ꯔꯤꯌꯦ ꯏꯆꯦ ꯑꯗꯨꯅꯤ ꯁꯣꯜꯂꯝꯃꯤꯁꯦ ꯄꯣꯠꯁꯨ ꯍꯟꯗꯛꯇꯤ ꯁꯨꯡꯁꯤꯠ ꯍꯦꯛ ꯁꯤꯠꯇꯦ ꯇꯧꯔꯤꯕ ꯅꯪꯕꯨ ꯅꯍꯥꯟꯗꯤ ꯄꯣꯠ ꯌꯥꯝꯅ ꯌꯣꯟꯈꯤꯗꯥꯏꯅꯦ ꯍꯣꯏ ꯅꯍꯥꯟꯕꯨꯗꯤ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯗꯨꯗ ꯐꯪꯂꯛꯄꯗꯨꯅ ꯑꯃ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯍꯥꯟꯅ ꯄꯤꯊꯣꯛꯈ꯭ꯔꯕ ꯏꯁ ꯑꯁꯤ ꯂꯩꯁꯥꯕꯤꯒꯤꯁꯦ ꯍꯥꯟꯅ ꯏꯟꯊꯣꯛꯀꯦ ꯍꯥꯏꯗꯤ ꯅꯪꯁꯨ ꯑꯃ ꯅꯨꯄꯥꯗꯨꯗꯤ ꯀꯩꯁꯨꯁꯨ ꯍꯥꯏꯖꯗꯕꯗꯨꯕꯨ ꯑꯣ ꯍꯥꯏꯖꯗꯕꯗꯨꯗꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯒꯤ ꯍꯥꯟꯅ ꯄꯤꯊꯣꯛꯈ꯭ꯔꯕ ꯏꯔꯥ ꯌꯥꯝ ꯇꯧꯖꯅꯨꯀꯣ ꯅꯪ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯕꯖꯥꯠꯅꯤꯀꯣ ꯍꯩꯃꯥ ꯏꯆꯦꯁꯤꯃ ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯉꯥꯡꯅꯔꯤꯀꯥꯟꯗꯨꯗ ꯊꯥꯗꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯏ ꯏꯆꯦ ꯆꯥꯎꯕꯤ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯉꯁꯤꯗꯤ ꯆꯥꯎꯕꯤ ꯃꯇꯥ ꯇꯧꯁꯤꯟꯅꯔꯛꯏ ꯍꯩꯃꯥ ꯊꯥꯗꯣꯏ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯂꯥꯎꯁꯦ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯐꯝꯂꯨ ꯂꯥꯎ ꯁꯦ ꯀ꯭ꯋꯥ ꯃꯇꯞꯁꯤꯃ ꯍꯥꯟꯅ ꯐꯥꯜꯂꯨꯁꯦ ꯑꯩꯅꯅꯦ ꯀꯩꯊꯦꯜ ꯊꯧꯔꯛꯄꯗ ꯏꯅꯦ ꯕꯤꯅꯥꯗꯒꯤ ꯃꯇꯞ ꯑꯅꯤꯈꯛ ꯂꯩꯔꯛꯄꯅꯤ ꯏꯆꯦ ꯆꯥꯎꯕꯤ ꯑꯩꯗꯤ ꯀ꯭ꯋꯥ ꯆꯥꯗꯤꯌꯦ ꯏꯆꯦꯒꯤꯁꯦ ꯆꯥꯎꯕꯤꯅ ꯐꯠ ꯍꯩꯖꯤꯜꯂꯛꯏ ꯍꯩꯃꯥ ꯐꯩ ꯏꯕꯦꯝꯃ ꯐꯠꯇꯕ ꯆꯤꯟꯖꯥꯛꯅꯤ ꯆꯥꯔꯨꯅꯨ ꯑꯩꯈꯣꯏꯗꯕꯨ ꯊꯥꯗꯣꯛꯄ ꯉꯝꯗꯕꯒꯤ ꯑꯗꯨꯛ ꯆꯥꯔꯕꯅꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯎꯗꯕꯅꯔ ꯊꯥꯗꯣꯏ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯁꯛꯅꯁꯨ ꯒꯣꯟꯊꯣꯛꯅ ꯊꯣꯛꯂꯝꯂꯦꯗ ꯅꯆꯦ ꯑꯩꯈꯣꯏꯗꯤ ꯌꯥꯗ꯭ꯔꯦꯗ ꯏꯆꯥ 4-5ꯗꯨꯒ ꯅꯨꯄꯥꯅꯤꯅ ꯁꯨꯅꯤꯡꯗꯕꯗꯨꯒ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗꯅꯦ ꯅꯆꯦ ꯑꯩꯈꯣꯏꯗꯤ ꯆꯍꯤꯗꯤ ꯅꯧꯔꯤ ꯁꯛꯇꯝꯗꯤ ꯍꯅꯨꯔꯦ ꯌꯥꯗ꯭ꯔꯦ ꯏꯕꯦꯝꯃ ꯑꯗꯨꯅꯅꯦ ꯅꯌꯨꯝꯒ ꯄꯥꯜꯂꯨꯈꯤꯅꯨ ꯅꯅꯤꯡ ꯇꯦꯛꯈꯩ ꯂꯩꯁꯥꯈꯣꯀꯣ ꯂꯩꯁꯥꯔꯤꯉꯩ ꯅꯨꯄꯥꯁꯦ ꯀꯛ ꯍꯜꯂꯒ ꯊꯤꯒꯗꯕꯅꯤ ꯅꯤꯁꯥ ꯆꯥꯕ ꯁꯨꯅꯤꯡꯗꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯈꯣꯏꯁꯦ ꯃꯁꯤꯗꯗꯤ ꯇꯥꯕꯤꯗꯕ ꯂꯥꯏꯔꯖꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯅꯨꯄꯤ ꯂꯨꯅ ꯇꯧꯒꯗꯕ ꯈꯟꯒꯗꯕꯅꯤꯀꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯨꯄꯥ ꯅꯍꯥ ꯈꯪꯅꯕꯒ ꯂꯩꯔꯕ꯭ꯔꯥ ꯃꯤ ꯂꯩꯇ꯭ꯔꯁꯨꯅꯦ ꯅꯆꯦ ꯑꯩꯈꯣꯏ ꯁꯤꯜꯂꯛꯀꯦ ꯆꯪ ꯂꯥꯎꯅ ꯁꯦꯜ ꯊꯨꯝꯒ ꯄꯥꯏꯈ꯭ꯔꯕ ꯅꯨꯄꯤꯒ ꯂꯨꯅ ꯇꯧꯗꯧꯕ ꯏꯄ꯭ꯋꯥ ꯌꯥꯝꯅ ꯂꯩꯀꯣ ꯊꯥꯗꯣꯏꯅ ꯋꯥꯈꯟꯗ ꯈꯟꯖꯩ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯦꯗꯣ ꯀꯥꯟꯅꯗꯦ ꯋꯥꯁꯦ ꯐꯠ ꯁꯝꯖꯠꯇꯗꯤ ꯂꯣꯏꯔꯔꯣꯏ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯍꯣꯏ ꯏꯆꯦ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯈꯟꯅꯔꯁꯤ ꯃꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯟꯒ ꯂꯩꯇ꯭ꯔꯤꯗ ꯁꯦꯜꯗꯣ ꯐꯅ ꯀꯨꯏꯔꯦ ꯏꯆꯦꯒꯤꯗோ ꯉꯁꯤꯗꯤ ꯁꯣꯏꯍꯜꯂꯅꯨ ꯑꯩꯁꯨ ꯊꯦꯡꯉꯦ ꯑꯇꯩ ꯆꯠꯇꯧꯕ ꯈꯔ ꯋꯥꯠꯂꯤꯌꯦ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯎꯔꯦꯗꯅ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯅꯪ ꯁꯥꯎꯔꯅꯨ ꯉꯁꯤꯗꯤ ꯏꯆꯦꯗꯀꯣ ꯍꯌꯦꯡꯗꯣ ꯄꯨꯟꯅ ꯄꯤꯔꯒꯦ ꯄꯣꯠꯁꯨ ꯍꯟꯗꯛꯇꯤ ꯏꯁꯤꯠ ꯁꯤꯠꯇꯕ ꯑꯗꯩꯗꯤ ꯑꯉꯥꯡ ꯅꯥꯕꯒ ꯀꯩꯒ ꯏꯆꯦꯁꯦ ꯐꯔꯛ ꯑꯃ ꯇꯥꯔꯦ ꯑꯁ ꯏꯆꯦ ꯆꯥꯎꯕꯤ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯕ ꯐꯅ ꯀꯨꯏꯔꯦꯗ ꯑꯩꯅ ꯁꯦꯟꯗꯣꯏ ꯂꯧꯔꯛꯇ꯭ꯔꯤꯁꯦ ꯏꯆꯦ ꯈꯛꯇ ꯅꯠꯇꯦ ꯑꯩꯅ ꯁꯦꯜ ꯊꯥꯗꯔꯤꯁꯦ ꯏꯅꯦ ꯍꯣꯏ ꯑꯇꯩ ꯏꯆꯦ ꯍꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯣꯏꯗꯩꯗꯤ ꯂꯣꯏꯅ ꯂꯧꯔꯒ ꯏꯆꯦꯒꯤꯗꯤ ꯄꯥꯛꯅꯁꯨ ꯂꯧꯗ꯭ꯔꯕꯅꯦ ꯏꯆꯦꯗꯧꯅ ꯃꯣꯏ ꯑꯇꯩꯁꯨ ꯂꯝꯗꯅꯔꯛꯑꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅꯦ ꯑꯗꯩ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯅꯪꯉꯦ ꯍꯥꯏꯗꯅ ꯃꯌꯥꯝꯒ ꯃꯥꯟꯅꯅꯁꯨ ꯂꯧꯕ ꯅꯠꯇꯦꯕ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯇꯧꯅꯨꯀꯣ ꯏꯆꯦꯅ ꯍꯩꯃꯥ ꯂꯩꯇꯕꯕꯨ ꯀꯔꯥꯏꯗꯩ ꯀꯣꯠꯂꯒ ꯄꯤꯗꯣꯏꯅꯣ ꯑꯩꯁꯨ ꯂꯩꯅ ꯄꯤꯗꯕꯗꯤ ꯅꯠꯇꯦꯗꯅ ꯍꯣꯏ ꯏꯆꯦꯒꯤꯗꯣ ꯃꯔꯩ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯇꯩꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯄꯣꯠꯐꯝ ꯐꯝꯂꯤꯅꯤ ꯃꯣꯏꯅ ꯁꯤꯠꯂꯒ ꯏꯆꯦ ꯈꯛ ꯁꯤꯠꯇꯕ꯭ꯔꯣ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯋꯥꯇꯁꯨ ꯅꯠꯇ꯭ꯔꯦ ꯐꯅ ꯀꯨꯏꯁꯤꯜꯂꯛꯑꯕ ꯑꯉꯥꯡ ꯅꯥꯏꯔꯒ ꯅꯨꯄꯥ ꯅꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯌꯨꯝꯊꯪꯅꯕ ꯅꯥꯔꯦꯒ ꯑꯩꯁꯨ ꯌꯦꯡꯕ ꯌꯥꯕꯗꯤ ꯌꯦꯡꯂꯛꯂꯕꯅꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯏꯆꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯌꯥꯝ ꯍꯦꯟꯃꯟꯈ꯭ꯔꯦ ꯆꯥꯎꯕꯤ ꯏꯀꯥꯏꯕ ꯈꯪꯗꯈꯩ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯒꯠꯂꯛꯏ ꯑꯁ ꯀꯔꯤꯅꯣꯗ ꯂꯩꯁꯥꯕꯤꯅꯕꯨ ꯅꯆꯤꯟ ꯑꯗꯨꯛ ꯀꯟꯕ ꯍꯧꯅꯕ꯭ꯔꯣ ꯅꯌꯨꯝ ꯑꯃꯠꯇ ꯄꯥꯟꯕ ꯈꯪꯉꯔꯣꯏ ꯏꯕꯦꯝꯃ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯒꯦ ꯍꯥꯏꯔꯤꯗꯅ ꯑꯩꯁꯨ ꯏꯁ ꯐꯔꯦ ꯍꯌꯦꯡꯒ ꯁꯣꯏꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯏꯆꯦꯅ ꯊꯥꯗꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯆꯥꯎꯕꯤ ꯃꯇꯣꯝꯇ ꯁꯣꯜꯍꯧꯏ ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯔꯣꯏ ꯅꯪꯒꯤꯗꯤ ꯂꯩꯁꯥꯕꯤ ꯁꯦꯟꯗꯣꯏ ꯈꯨꯝꯕ ꯇꯧ ꯉꯝꯕꯤ ꯍꯥꯏꯁꯤꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯉꯝꯌꯥꯄꯣꯟꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯆꯧꯕꯤ ꯁꯦꯟꯗꯣꯏꯗꯤ ꯁꯣꯏꯕ ꯌꯥꯄꯣꯟꯇꯦꯗ ꯊꯥꯗꯣꯏ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯑꯁ ꯄꯦꯜꯂꯦꯗ ꯑꯩ
ꯃꯊꯪꯗꯩꯗꯤ ꯃꯤ ꯌꯦꯡꯉꯒ ꯁꯦꯜꯁꯦ ꯊꯥꯗꯕ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯂꯣꯏꯅ ꯃꯨꯠꯄ ꯇꯥꯔꯦ ꯃꯁꯤꯒꯤ ꯏꯆꯦ ꯆꯥꯎꯕꯤꯁꯦ ꯃꯁꯤꯅ ꯈꯤꯠꯅ ꯍꯦꯜꯂꯕꯅꯦ ꯈꯪꯅꯤꯕ ꯍꯌꯦꯡꯒ ꯁꯣꯏꯔꯗꯤ ꯃꯥ ꯄꯣꯠ ꯑꯣꯏꯅ ꯍꯦꯛꯇ ꯃꯠꯀꯗꯕꯅꯦ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯊꯥꯗꯣꯏꯅ ꯈꯔ ꯍꯟꯒꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯕꯗꯨ ꯊꯦꯡꯅꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯥꯗꯣꯏ ꯆꯪꯁꯤꯟꯗꯨꯅ ꯊꯦꯝꯂꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯂꯝꯕꯤꯁꯤꯗ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯤ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯕꯒꯦ ꯅꯍꯥꯛꯄꯣ ꯏꯆꯦꯗ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨꯁꯦ ꯏꯆꯦꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯂꯝꯒꯦ ꯅꯨꯄꯤ ꯑꯗꯨ ꯊꯥꯗꯣꯏꯕꯨ ꯊꯥꯖꯗꯕꯅ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯧꯁꯤꯗ ꯃꯤꯐꯠꯇ ꯀꯅꯥꯅ ꯄꯥꯝꯗꯕ ꯀꯔꯤ ꯊꯣꯛꯍꯜꯂꯕꯅꯣ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯊꯦꯝꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯀꯣꯟꯅ ꯊꯪꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ ꯏꯆꯦ ꯑꯩꯒꯤ ꯄꯥꯕꯗꯣ ꯑꯊꯥꯞꯄꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯕꯗꯣ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯊꯕꯛ ꯑꯅꯤ ꯁꯨꯔꯛꯂꯦ ꯄꯥꯕꯒ ꯆꯠꯃꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯏꯄꯟꯁꯤꯡ ꯏꯇꯣꯟꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯍꯜꯂꯛꯅꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯄꯥꯕꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯈꯣꯏꯅ ꯊꯤꯕꯁꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯅꯅꯥꯎꯗꯤ ꯍꯧꯖꯤꯛꯁꯨ ꯄꯥꯕ ꯍꯜꯂꯛꯄ ꯉꯥꯏꯍꯧꯔꯤ ꯄꯥꯕꯅ ꯅꯅꯥꯎ ꯑꯩꯈꯣꯏꯅꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯏꯆꯦ ꯃꯈꯣꯏꯅ ꯄꯥꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯀꯞꯂꯤꯕꯅꯤ ꯏꯆꯦ ꯅꯈꯣꯏꯒꯤ ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯌꯨ ꯀꯞꯂꯅꯨꯁꯦ ꯅꯪꯒꯤ ꯌꯨꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯤ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯇꯦ ꯏꯆꯦ ꯄꯥꯕꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨꯅꯤ ꯏꯆꯦ ꯏꯃꯥꯕꯨ ꯄꯟꯒꯅꯨ ꯑꯩꯍꯥꯛ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯅꯤꯡꯗꯦ ꯂꯩꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯧꯅ ꯃꯃꯥ ꯀꯥꯏꯅꯈ꯭ꯔꯤꯕꯤ ꯊꯥꯗꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯃꯃꯥ ꯑꯃꯒꯤ ꯑꯋꯥꯠꯄꯗꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯕꯤ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯄꯥꯕ ꯄꯨꯗꯨꯅ ꯍꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯅꯅꯥꯎꯗꯣ ꯉꯁꯤꯁꯨ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯔꯅꯤ ꯑꯩꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯕꯣꯛꯀ ꯏꯄꯨꯒꯅ ꯊꯦꯝꯂꯁꯨ ꯌꯥꯔꯔꯣꯏ ꯄꯥꯕꯅ ꯆꯠꯇ꯭ꯔꯤꯉꯩ ꯅꯅꯥꯎꯗ ꯇꯦꯂꯪꯒꯥꯁꯨ ꯉꯥꯃꯣꯛꯁꯨ ꯌꯥꯝꯅ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯊꯦꯝꯗꯨꯅ ꯊꯅꯝꯕꯅꯤ ꯏꯆꯦ ꯊꯥꯗꯣꯏ ꯂꯩꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯒ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏ ꯅꯅꯥꯎꯗꯣ ꯅꯪꯅ ꯉꯝꯅꯕ ꯊꯦꯝꯂꯣ ꯍꯌꯦꯡ ꯃꯐꯝꯁꯤꯗ ꯏꯆꯦꯒ ꯅꯪꯒ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯏꯆꯦꯅ ꯑꯉꯝꯕ ꯄꯥꯡꯒꯅꯤ ꯆꯤꯡꯅꯒꯅꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯃꯥꯒꯤ ꯌꯨꯝꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯈꯛ ꯊꯦꯡꯅꯕ ꯑꯣꯏꯕꯅ ꯂꯩꯅꯥꯅꯗꯤ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨ ꯀꯌꯥ ꯊꯥꯖꯔꯝꯗꯦ ꯊꯥꯗꯣꯏ ꯃꯌꯨꯝ ꯌꯧꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯀꯣꯏꯀꯧ ꯀꯧꯏ ꯄꯥꯕꯥ ꯄꯥꯕꯥ ꯑꯣ ꯄꯥꯕꯥ ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯣ ꯄꯦꯜꯂꯦꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯃꯔꯨꯞꯀꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯊꯝꯂꯝꯕ ꯁꯦꯜꯗꯣ ꯑꯃꯨꯛ ꯄꯨꯔ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯕ ꯑꯩꯁꯨ ꯍꯦꯛ ꯀꯥꯎꯊꯣꯛꯑꯦꯕ ꯍꯧꯗꯣꯡ ꯂꯩꯍꯧꯋꯦ ꯈꯪꯅ ꯈꯪꯅ ꯉꯥꯔꯤꯁꯦ ꯏꯀꯣꯛ ꯍꯦꯛ ꯊꯅꯝꯃꯤꯗ ꯑꯩꯁꯦ ꯖꯨꯋꯥꯔꯤ ꯑꯃ ꯍꯦꯛ ꯏꯄꯥ ꯑꯣꯏꯅ ꯐꯪꯉꯤꯗ ꯃꯆꯥꯒꯤ ꯑꯋꯥꯕꯁꯦ ꯈꯖꯤꯛꯇ ꯐꯥꯎꯕ ꯎꯕꯤꯗꯕꯅꯦꯕ ꯁꯦꯜꯁꯦ ꯃꯥꯅ ꯇꯥꯟꯗ꯭ꯔꯕꯅꯤꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯪꯊꯣꯛꯏꯅꯣ ꯌꯦꯡꯉꯣꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯅꯤꯁꯨ ꯍꯜꯂꯛꯂꯝꯃꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯅꯕ ꯏꯕꯦꯝꯃ ꯏꯄꯥ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯆꯥꯛꯇꯣ ꯐꯠ ꯂꯣꯏꯁꯜꯂꯨꯀꯣ ꯆꯥꯅꯤ ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯕ ꯏꯄꯥ ꯑꯣꯏꯔꯝꯕꯒꯤ ꯈꯥꯡꯂꯕꯅꯤꯀꯣ ꯏꯈ꯭ꯋꯥ ꯊꯥꯎꯕꯒ ꯑꯣꯏꯔꯝꯃꯗꯤ ꯉꯁꯥꯏꯅꯅꯦ ꯍꯨꯟꯒꯠꯂ ꯀꯥꯎꯕꯗ ꯃꯪ ꯀꯨꯝꯂꯝꯗꯥꯏ ꯇꯥꯔꯛꯀꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯄꯥ ꯃꯆꯥꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯍꯥꯎꯔꯦ ꯏꯆꯥꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯅꯪꯒꯤ ꯉꯥꯔꯧꯁꯦ ꯂꯤꯛꯈ꯭ꯔꯦꯗ ꯑꯃꯇꯒ ꯍꯥꯞꯂꯛꯎ ꯆꯥꯛꯁꯤ ꯂꯦꯝꯍꯟꯕ ꯄꯥꯝꯃꯨꯔꯦ ꯊꯥꯗꯣꯏ ꯁꯥꯎꯔꯤ ꯉꯥꯔꯧ ꯑꯃ ꯐꯠ ꯍꯥꯞꯄꯤ ꯄꯥꯕꯥ ꯍꯥꯎꯋꯣ ꯑꯩꯒꯤ ꯎꯄꯨ ꯃꯊꯛꯇ ꯂꯩꯍꯧꯕ ꯁꯦꯜꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯔꯤꯅꯣꯅꯦ ꯅꯪꯒꯤ ꯎꯄꯨ ꯃꯊꯛꯇ ꯂꯩꯍꯧꯕ ꯁꯦꯜꯕꯨ ꯏꯄꯥꯗ ꯍꯪꯉꯤꯁꯤꯕꯣ ꯑꯩ ꯂꯧꯊꯣꯛꯇꯦꯍꯦ ꯍꯧꯗꯣꯡꯅ ꯀꯩꯅꯒ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯅꯤꯅꯦ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯍꯣꯏ ꯍꯧꯗꯣꯡ ꯑꯆꯧꯕ ꯑꯃꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯐꯪꯂꯔꯣꯏ ꯍꯌꯦꯡ ꯃꯔꯨꯞꯀꯤ ꯄꯤꯒꯗꯕꯅꯤ ꯁꯦꯜꯗꯣ ꯁꯦꯟꯗꯣꯏꯁꯨ ꯄꯥꯛꯅ ꯄꯤꯅꯔꯛꯇꯦ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩ ꯁꯦꯜ ꯇꯥꯟꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯄꯥꯕ ꯃꯥꯡꯍꯟꯕꯗꯗꯤꯅꯦ ꯀꯔꯤꯁꯨ ꯋꯥꯗꯕ ꯏꯍꯦ ꯑꯩ ꯂꯧꯗꯦ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏ ꯑꯩ ꯊꯥꯖꯩ ꯄꯥꯕ ꯉꯥꯏꯈꯣ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇꯦ ꯍꯥꯏꯕꯨ ꯅꯪꯉꯣꯟꯗꯒꯤ ꯉꯝꯕꯁꯨ ꯂꯩꯔꯤꯕ꯭ꯔꯅꯦ ꯅꯪꯒꯤ ꯏꯁꯧꯗꯨꯗ ꯈꯥꯡꯕ ꯀꯟꯈꯩ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯤꯕꯗꯨꯁꯨ ꯉꯝꯃꯤꯅꯦ ꯅꯆꯥ ꯑꯩꯁꯨ ꯃꯤꯅꯤ ꯄꯥꯕ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯐꯥꯎꯔꯤꯅꯤ ꯃꯇꯥꯡꯒꯤꯅꯤ ꯏꯁꯧ ꯂꯥꯡꯐꯝ ꯂꯩꯇꯕꯗ ꯄꯪꯂꯥꯡꯗ ꯂꯥꯡ ꯌꯥꯄꯣꯟꯇꯦ ꯂꯥꯡꯐꯝ ꯂꯩꯗꯨꯅ ꯂꯥꯡꯂꯤꯅꯤ ꯈꯔ ꯋꯥꯕ ꯏꯃꯨꯡꯁꯤꯡꯗꯗꯤ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ
ꯍꯦꯛꯇ ꯃꯨꯜꯂꯒ ꯂꯧꯕ ꯅꯠꯇꯦ ꯃꯣꯏꯒꯤꯁꯨ ꯑꯩꯒꯤꯁꯨ ꯌꯦꯡꯉꯒ ꯂꯧꯔꯤꯅꯤ ꯑꯩꯕꯨ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯗꯤ ꯅꯠꯇꯦꯗ ꯄꯥꯕ ꯏꯍꯦ ꯏꯆꯥꯁꯨ ꯑꯗꯨꯒꯨꯝꯕ ꯋꯥꯒ ꯍꯥꯏꯕ ꯍꯩꯕꯣꯏꯔꯦꯀꯣ ꯉꯁꯥꯏ ꯅꯅꯦꯇꯣ ꯂꯥꯛꯑꯝꯕꯅꯤ ꯋꯥ ꯑꯃꯁꯨ ꯍꯧꯗꯣꯛꯑꯝꯃꯤꯅꯦ ꯑꯩꯁꯨ ꯉꯁꯥꯏ ꯊꯦꯡꯅꯩꯌꯦ ꯏꯅꯦꯇꯣꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯝꯃꯤꯅꯣ ꯄꯥꯕ ꯏꯆꯥꯁꯦ ꯆꯥꯎꯔꯦ ꯁꯥꯡꯉꯦ ꯃꯇꯝꯁꯨ ꯆꯥꯔꯦ ꯂꯨꯍꯣꯡꯅꯕ ꯇꯧꯔꯒꯦꯅ ꯈꯜꯂꯤ ꯏꯄꯥꯅꯁꯨ ꯅꯅꯦꯇꯣꯅꯁꯨ ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯝꯕꯅꯤꯗ ꯅꯨꯄꯥꯁꯨ ꯂꯩꯔꯦ ꯅꯅꯦꯇꯣꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ ꯍꯥꯏ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯇꯣꯝꯇꯁꯨ ꯄꯣꯛꯏ ꯍꯥꯏ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯂꯩꯕꯗ ꯅꯅꯤꯡ ꯅꯈꯥ ꯇꯧꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅꯤ ꯑꯁ ꯄꯥꯕ ꯌꯥꯔꯦ ꯑꯝꯇ ꯂꯨꯍꯣꯡꯕꯒ ꯉꯝꯈꯤꯔꯣꯏ ꯀꯥꯏꯗꯤ ꯅꯨꯄꯥꯅꯣ ꯁꯣꯅꯣ ꯊꯨꯡꯕ ꯑꯣꯏꯔꯝꯅꯤ ꯏꯅꯦꯇꯣꯅ ꯁꯤꯂꯩꯗꯣ ꯃꯄꯣꯛꯉꯩꯗꯒꯤ ꯏꯅꯦꯇꯣꯟ ꯍꯥꯏꯕꯤꯗꯣ ꯊꯃꯣꯏ ꯁꯦꯡꯉꯛꯇ꯭ꯔꯕꯅꯤ ꯃꯥꯅ ꯀꯔꯤ ꯑꯐꯕ ꯇꯧꯔꯛꯇꯣꯏꯅꯣ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯕꯖꯥꯠꯅꯤ ꯃꯥꯅ ꯁꯤꯟꯕ ꯅꯨꯄꯥꯗꯒꯅꯦ ꯑꯩ ꯌꯨꯝ ꯁꯨꯛꯄꯥꯟ ꯄꯥꯜꯂꯣꯏ ꯁꯤꯠꯇ꯭ꯔꯁꯨ ꯇꯣꯛꯀꯦ ꯄꯥꯕꯗꯤ ꯅꯆꯟꯅꯨꯄꯤꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯩꯗꯤꯅꯦ ꯍꯨꯃꯨꯛ ꯈꯥꯔꯦ ꯏꯃꯥꯒꯤ ꯍꯛꯇꯛꯇ ꯃꯥꯅ ꯀꯩꯗꯧꯈꯤꯒꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯒꯤ ꯄꯨꯟꯁꯤ ꯇꯦꯟꯈꯤꯕꯅꯦ ꯑꯩ ꯉꯁꯤꯐꯥꯎ ꯀꯥꯎꯗꯤꯌꯦ ꯏꯅꯦꯇꯣꯅ ꯊꯃꯣꯏ ꯈꯤꯇꯪ ꯁꯦꯡꯕꯤꯔꯝꯃꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯤꯇꯪ ꯈꯟꯕꯤꯔꯝꯕ ꯑꯣꯏꯔꯗꯤ ꯏꯃꯥꯗꯣ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯄꯥꯕ ꯊꯥꯗꯣꯏ ꯃꯄꯤ ꯅꯧꯔꯛꯏ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯈꯤ 이해 이빠기 타도이 톡분이다 사오른지 사오르노 이빠 아무 하나네 이사는 농아이르도 보아 하이르시 마탕기 누밋니 레이나나 나나 아스 낭시 안남 얌깔리보 이제나 하이시 야오바 ngamoy 이제 nangna 진티리 나드라 ngarangsu paba langni haiga langsu lakte talli ai nangna haiba illoi khunjinda thoga paba halakpa ngairuni aigi telanga leirani hai pabana tanaubina isuna na isu di maramokpani lausi isu gi telanga do abok sabige launi nangbo nase thabak tawriduda ningai tawganune talli gisu abong na saba phajade makha rongi tombadi moigi pabana telanga leibi ngarangsu madi telanga paibi sane aina amta paijage habada yasu yade aduga napana telanga leibidaba napana hundok piramba napadi ada napi atombi lawraga leikrabani hairiba makhoina is kaya danon he madugi ibimhal haibi mane makutina yadabi chinganbi adugi machaduna isuda adum hairiba mama aduna haibanani ikraba masa aduna adumna ka hairiba imagi bunga tompo nangbu kadaida leibage nasasigi matausi nangbu udrabrane nangbu amuktadi halakhoba adu haiduna tanobi phiji khongbatuna mapide thokse leina mabo puthemjele abo kaplano pabado soidana halakanida abongna aduna tawrabadi nasoi khoisu nungaijade pabu thiba ai soidana chatkani abo leina mabokpu manawbu adum themjinjarabasu mathamoidi mana hina chaklibani manaw asna piklingai mamana nupa amada mayum hek panthokibadagi machin manaw anibu mamagi awatpa lehanda mapa asina kupna senajarakpani aduga makhoi machin manaw anisu mamabu waraukhibana nomuta ningsingludre mapa asidabu lining oiduna nungsi sanang leijarakpani ngasi manaw ki wahai tabada laina chingnaba amasu phaurakle mathamoida maon khalakle aikhoi paba sa thabak maphamda napi ama loduna leikraba salane leiram loida aikhoi pabana bodumna tawgadra pahabaga chatminaba ipansing iton singna aingonda oidaba hairamgadrane hairamlagana kari hairamdragana kari baba nangbu kadaida leibage awangbu chingjau kaduna asukpa umang wamangda aruba luknung surungda taret chenja tanaba khongdoibada pahamba kai jau kai longna duna panthaugi punsi pikhamna khrabra natraga sakhen binu jakanagi khoi thumlaba matawna panthau pukning songkhrabra napari na mom anina panthau halakpa khaurang na ngairamgani kauthoklabra nongdol ipabu ahenba panthau apokpa ihe isu thoibia chafudu patharin he nasangam dabra nangbo mangduna leirabadi chalo ngamdrabadi ithina potharuso abog yeng hogi nangi sakto leina ifing phing na mai thaktagi asaba safodu ta paisilui ayo ihe poklabra se abog yenge somdana kamdauri manina ibema
ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯆꯤꯡꯒꯅꯨꯅꯦ ꯑꯩ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯏꯕꯦꯝꯃ ꯅꯪꯕꯣ ꯀꯔꯥꯏꯗꯒꯤ ꯃꯤꯒꯤ ꯃꯆꯥꯅꯣ ꯃꯗꯨ ꯑꯩ ꯀꯌꯥ ꯍꯩꯅꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯑꯁ ꯄꯥꯕ ꯑꯩꯒꯤ ꯃꯇꯦꯡꯁꯤꯃ ꯈꯛꯇꯪꯗꯤ ꯄꯥꯡꯕꯤꯕ ꯌꯥꯏꯗꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯕꯗ ꯆꯣꯞꯇ꯭ꯔꯕꯅꯤ ꯌꯥꯝꯅ ꯑꯐꯕ ꯊꯕꯛꯅꯤ ꯅꯆꯥꯅ ꯍꯥꯏꯁꯦ ꯍꯌꯦꯡꯋꯥꯏ ꯁꯤꯈ꯭ꯔꯕ ꯀꯥꯟꯗꯁꯨ ꯃꯥꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯇꯧꯖꯔꯝꯕꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯗꯅ ꯁꯣꯟꯅꯍꯧꯗꯣꯏꯅꯦ ꯑꯗꯨꯅꯦ ꯆꯪꯅ ꯁꯔꯒ ꯀꯥꯕ ꯀꯥꯏꯅ ꯍꯥꯏꯅꯩꯗꯣ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯃꯥꯡꯗꯧꯕ ꯂꯩꯇꯦ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯇꯣꯏꯅꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯍꯤꯡꯃꯤꯟꯅꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯖꯥꯠꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯐꯩꯅꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯄꯥꯕ ꯀꯌꯥ ꯍꯩꯅꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕꯅꯤꯅꯦ ꯊꯥꯗꯣꯏ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯐꯖꯅ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯗꯤ ꯃꯄꯥ ꯇꯥꯅꯕ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣꯅꯦ ꯄꯥꯕꯁꯦ ꯅꯆꯥꯅ ꯁꯦꯜ ꯁꯥꯟꯗꯣꯛꯄꯒꯨꯝ ꯄꯥꯕꯁꯨ ꯁꯥꯟꯗꯣꯛꯆꯕ ꯇꯥꯔꯦ ꯉꯁꯤꯗꯒꯤ ꯃꯁꯤꯗ ꯄꯥꯕꯅ ꯌꯥꯕꯤꯔꯕ ꯄꯥꯕꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯆꯥꯅꯁꯨ ꯌꯥꯖꯒꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯄꯥꯕ ꯁꯤꯗ ꯌꯥꯅꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯄꯥꯕ ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯆꯥꯅꯕ ꯇꯥꯕ ꯑꯃꯒꯤ ꯁꯦꯜ ꯑꯃꯅ ꯁꯣꯛꯅꯗꯕꯤ ꯌꯥꯝꯅ ꯋꯥꯒꯗꯕ ꯊꯕꯛ ꯅꯠꯇꯦ ꯄꯥꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯄꯥꯕꯒꯤ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇꯪ ꯎꯠꯄꯤꯌꯨ ꯍꯥꯏꯖꯕꯅꯦ ꯃꯃꯥꯗꯨꯁꯨ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦꯌꯦ ꯃꯄꯥꯗꯨꯅ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯑꯣꯏꯔꯒ ꯅꯥꯀꯣꯟꯖꯔꯛꯄꯗꯣ ꯃꯄꯥꯗꯣ ꯑꯃꯨꯛ ꯂꯩꯇ꯭ꯔꯗꯤ ꯃꯆꯥꯁꯤꯡꯗꯨ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯄꯥꯕ ꯍꯣꯏ ꯏꯃꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ ꯏꯃꯥ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛ ꯉꯁꯤꯁꯨ ꯀꯣꯛꯄ ꯅꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯄꯥꯕ ꯂꯩꯔꯤ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯕ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯑꯩꯅ ꯐꯥꯎꯔꯤꯕ ꯑꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯥꯎꯔꯝꯕꯁꯨ ꯌꯥꯏ ꯐꯔꯦꯁꯦ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯏꯄꯥ ꯌꯥꯔꯒꯦ ꯏꯆꯥꯒꯤ ꯅꯤꯡꯕꯗꯨꯗꯗꯤ ꯏꯄꯥꯅ ꯊꯨꯡꯍꯜꯂꯝꯂꯒꯦ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯤꯅꯨꯡꯁꯤꯗꯤ ꯆꯥꯎꯕꯅꯤꯗ ꯖꯨꯋꯥꯔꯗ ꯈꯔ ꯂꯥꯏꯆꯨꯔꯁꯨ ꯑꯩꯒꯤ ꯁꯦꯜ ꯂꯣꯟꯅ ꯂꯣꯟꯅ ꯈꯔ ꯂꯧꯊꯣꯛꯆꯔꯁꯨ ꯀꯩꯗꯧꯕ ꯄꯥꯕꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯑꯩ ꯊꯕꯛ ꯃꯌꯥꯝ ꯋꯥꯠꯂꯤꯕꯅꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯅꯥꯁꯨ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟ ꯇꯝꯅ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯗ ꯊꯥꯗꯣꯏꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯂꯩꯅꯥ ꯃꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯕ ꯊꯥꯗꯣꯏ ꯋꯥꯐꯥꯎ ꯍꯥꯏꯗ꯭ꯔꯤꯉꯩ ꯂꯩꯅꯥꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯕ ꯍꯥꯏꯅ ꯀꯧꯔꯕꯗꯨꯗ ꯏꯉꯛꯉꯛꯆꯩ ꯃꯅꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯄꯥꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯁꯨꯡꯍꯟ ꯍꯜꯂꯛꯇ꯭ꯔꯤꯕꯗꯤ ꯅꯅꯥꯎꯒ ꯑꯩꯒꯅ ꯄꯥꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯍꯧꯔꯤ ꯀꯥꯎꯊꯣꯛꯄ꯭ꯔꯥ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯂꯁꯤ ꯄꯥꯕ ꯂꯩꯅꯥ ꯁꯤꯗꯤ ꯅꯪꯒꯤ ꯄꯥꯕꯗꯨ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯄꯥꯕꯅꯤ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕ ꯑꯩꯅ ꯑꯩꯒꯤ ꯄꯥꯕꯁꯦ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯂꯩꯅꯥ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯅꯤꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯏꯆꯦ ꯄꯥꯕꯁꯦ ꯑꯩꯒꯤ ꯄꯥꯕ ꯅꯠꯇꯕ꯭ꯔꯣ ꯑꯩꯒꯤ ꯄꯥꯕꯒ ꯑꯁꯨꯛ ꯁꯛꯃꯥꯟꯅꯔꯤꯕꯁꯤꯗꯤ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯄꯥꯕ ꯑꯁꯦꯡꯕ ꯅꯠꯇꯕ꯭ꯔꯣ ꯍꯥ ꯑꯁꯦꯡꯕꯒꯤ ꯅꯠꯇꯕ꯭ꯔꯅꯦ ꯏꯕꯦꯝꯃ ꯑꯩꯍꯥꯛꯁꯤ ꯅꯪꯒꯤ ꯄꯥꯕꯒꯨꯝꯕꯅꯤ ꯅꯍꯥꯛꯀꯤ ꯄꯥꯕ ꯂꯩꯇ꯭ꯔꯕꯁꯨ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯄꯥꯅ ꯏꯆꯥꯁꯤꯡꯕꯨ ꯏꯆꯥꯒꯨꯝꯅ ꯂꯣꯏꯅꯒꯅꯤꯅꯦ ꯆꯨꯝꯃꯤ ꯏꯆꯦ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯄꯥꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯄꯥꯕꯒ ꯁꯛꯃꯥꯟꯅꯕ ꯑꯣꯏꯔꯝꯂꯦ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯑꯩꯒꯤ ꯄꯥꯕ ꯅꯠꯇ꯭ꯔꯦ ꯑꯗꯨ ꯍꯥꯏꯗꯨꯅ ꯍꯤꯛ ꯀꯞꯂꯛꯂꯤ ꯑꯩꯒꯤ ꯄꯥꯕ ꯍꯜꯂꯛꯂꯦ ꯈꯟꯅ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯨꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯊꯥꯗꯣꯏ ꯂꯩꯅꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯂꯩꯅꯥ ꯀꯞꯀꯅꯨꯁꯦ ꯅꯪꯒꯤ ꯄꯥꯕ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯄꯥꯕꯁꯦ ꯅꯣꯏꯒꯤꯁꯨ ꯄꯥꯕꯅꯤ ꯃꯅꯤꯁꯨ ꯂꯩꯅꯥꯒꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯅꯨꯡꯁꯤ ꯑꯃ ꯐꯥꯎꯔꯛꯂꯤ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯂꯩꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯂꯩꯅꯥꯅ ꯅꯅꯥꯎ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯀꯅꯥꯅꯣꯃ ꯂꯥꯛꯑꯦ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯏꯆꯦ ꯀꯩ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯦ ꯍꯥꯏꯔꯣ ꯅꯇꯣꯝꯇ ꯆꯠꯊꯣꯛꯀꯅꯣ ꯑꯩꯒꯤꯁꯨ ꯍꯥꯎꯀꯣ ꯏꯆꯦ ꯃꯕꯨꯛ ꯐꯠꯇꯕ ꯇꯧꯅꯨ ꯑꯗꯨ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯍꯣꯠꯇꯅ ꯆꯦꯟꯊꯣꯔꯛꯏ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯤ ꯄꯥꯕ ꯅꯪ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯀꯨꯏꯅ ꯂꯥꯛꯇ꯭ꯔꯤꯗꯤ ꯏꯆꯦꯒ ꯑꯩꯒ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯄꯥꯕ ꯅꯪꯕꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯧꯔꯒ ꯑꯥꯗ ꯂꯩꯕ꯭ꯔꯥꯅꯦ ꯇꯣꯝꯕꯒꯤ ꯃꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯄꯥꯕꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯧꯔꯒ ꯑꯥꯗ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯆꯨꯝꯕ꯭ꯔꯥ ꯄꯥꯕ ꯃꯈꯣꯏꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯄꯥꯕꯗꯤ ꯍꯧꯖꯤꯛ ꯍꯜꯂꯛꯏꯕꯁꯤꯗꯤ ꯊꯕꯛ ꯃꯌꯥꯝ ꯂꯩꯗꯅ ꯄꯥꯕ ꯍꯜꯂꯛꯄ ꯌꯥꯗꯕꯗꯒꯤ ꯍꯜꯂꯛꯇꯕꯅꯦ ꯍꯧꯖꯤꯛꯇꯤ ꯄꯥꯕ ꯍꯜꯂꯛꯂꯕꯁꯤꯗꯤ ꯄꯥꯕ ꯅꯪꯒꯤ ꯃꯈꯣꯟꯁꯦ ꯅꯥꯕ꯭ꯔꯥ ꯅꯅꯥꯎ ꯄꯥꯕꯁꯦ ꯊꯕꯛ ꯋꯥꯅ ꯁꯨꯕꯗ ꯅꯥꯕꯒꯤ ꯃꯈꯣꯟ ꯑꯣꯜꯂꯤꯅꯦ ꯄꯥꯕꯁꯦ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯁꯦ ꯅꯪ ꯁꯥꯟꯅꯖꯔꯨꯔꯣ ꯆꯠꯂꯣ ꯑꯩꯗꯤ ꯄꯥꯕꯒ ꯁꯥꯟꯅꯅꯤ ꯄꯥꯕ ꯑꯩꯒꯤ ꯇꯦꯂꯪꯒꯥ ꯂꯩꯔꯛꯄ꯭ꯔꯥ ꯏꯆꯥꯒꯤ ꯇꯦꯂꯪꯒꯥꯁꯨ ꯉꯥꯃꯣꯛꯁꯨ
ꯄꯥꯕꯅ ꯂꯩꯔꯤ ꯁꯤꯁꯤ ꯁꯤꯗ ꯂꯩꯔꯤꯁꯤ ꯑꯌꯥ ꯌꯥꯝꯅ ꯐꯖꯩꯌꯦ ꯄꯥꯕ ꯇꯣꯡꯕꯗꯒꯤꯁꯨ ꯑꯩꯅ ꯍꯦꯟꯅ ꯐꯖꯩ ꯄꯥꯕ ꯇꯦꯂꯪꯒ ꯄꯥꯏꯕꯤ ꯁꯥꯟꯅꯁꯦ ꯅꯅꯥꯎꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯅꯤꯒ ꯂꯣꯏꯅꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯂꯩꯅꯥ ꯍꯥꯟꯅꯗꯤ ꯃꯄꯥꯅꯗꯤ ꯈꯟꯕꯅ ꯃꯄꯥꯒꯨꯝ ꯂꯣꯏꯅꯖꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯃꯅꯤꯅ ꯃꯆꯥꯒꯨꯝ ꯂꯣꯏꯅꯕꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯄꯥ ꯃꯀꯨꯝꯅ ꯂꯣꯏꯅꯖꯩ ꯃꯅꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯍꯥꯛꯁꯨ ꯇꯁꯦꯡꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯒ ꯂꯣꯏꯅꯕꯗ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯖ꯭ꯋꯥꯔ ꯈꯔ ꯁꯥꯟꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯗꯅ ꯐꯨꯡꯕꯪꯅꯅ ꯂꯩꯔꯝꯕ ꯃꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯑꯑꯣꯟꯕ ꯀꯌꯥ ꯂꯥꯛꯈꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯂꯦ ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯕꯁꯤꯡꯒꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯅꯤ ꯆꯥꯎꯔꯦꯟ ꯏꯁꯣꯟ ꯁꯣꯟꯅ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯆꯥꯎꯔꯦꯜ ꯎꯕꯗ ꯂꯩꯅ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎ ꯇꯨ ꯈ꯭ꯌꯧ ꯆꯨꯡꯈꯤ ꯄꯥꯕ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥ ꯂꯥꯛꯂꯦ ꯅꯅꯥꯎꯒ ꯂꯣꯏꯅꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯃꯅꯤꯁꯨ ꯆꯥꯎꯔꯦꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯆꯥꯎꯔꯦꯟꯅ ꯃꯍꯥꯛꯇꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯄꯥꯕꯅꯦ ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ ꯅꯅꯥꯎꯅ ꯍꯥꯏꯔꯛꯄꯅꯤ ꯆꯥꯎꯔꯦꯟꯅ ꯅꯅꯥꯎ ꯏꯄꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯂꯩꯅꯥꯅ ꯄꯥꯕ ꯅꯍꯥꯛꯄꯨ ꯀꯔꯥꯏꯗ ꯂꯣꯠꯂꯨꯒꯦ ꯄꯥꯕꯒꯤ ꯁꯛꯐꯝ ꯑꯁꯤꯅ ꯑꯁꯨꯛ ꯁꯣꯛꯆꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯄꯥꯕ ꯆꯥꯎꯔꯦꯜ ꯃꯄꯤ ꯇꯥꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯄꯥꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯉꯥꯏꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯗ ꯉꯥꯎꯔꯨꯕꯅ ꯉꯁꯤ ꯏꯄꯥꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯤ ꯏꯄꯥ ꯂꯥꯜꯂꯦ ꯕꯦꯝꯃ ꯑꯊꯥꯞꯄꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯅꯨꯄꯤꯒꯤ ꯂꯧꯅꯝꯗ ꯊꯥꯖꯔꯨꯗꯨꯅ ꯏꯄꯥ ꯃꯪꯂꯛꯅꯗꯨꯅ ꯂꯩꯔꯨꯔꯦ ꯉꯁꯤ ꯄꯥꯡꯒꯜ ꯂꯣꯏꯔꯕ ꯃꯇꯝꯁꯤꯗ ꯏꯄꯥ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯏꯆꯥꯁꯤꯡꯒꯤ ꯈꯣꯡꯒꯜ ꯂꯤꯗꯨꯅ ꯏꯄꯥ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯏꯄꯥ ꯂꯥꯜꯂꯦ ꯏꯆꯥꯁꯥ ꯄꯥꯕ ꯏꯆꯦ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯔꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕ ꯑꯁꯦꯡꯕ ꯅꯠꯇꯕ꯭ꯔꯣ ꯂꯩꯅꯥ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯅꯥꯎꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ ꯆꯥꯎꯔꯦꯟꯅ ꯃꯔꯨꯞꯀꯤ ꯂꯃꯟ ꯄꯨꯟꯁꯤꯁꯤꯃꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯔꯨꯞꯅ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯕꯨ ꯅꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯕ ꯃꯔꯨꯞꯀꯤ ꯄꯨꯛꯆꯦꯜ ꯑꯇꯥꯡꯕꯅꯤ ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯁꯤꯡꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯂꯝꯒꯤ ꯅꯨꯄꯤꯗ ꯉꯥꯎꯔꯨꯕ ꯑꯩꯍꯥꯛꯇꯤ ꯃꯤ ꯅꯠꯇ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯃꯄꯥꯅꯤ ꯑꯩꯍꯥꯛꯇꯤ ꯃꯔꯨꯞ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕ ꯃꯤꯕꯨ ꯂꯩꯕ꯭ꯔꯥ ꯑꯩꯍꯥꯛꯁꯨ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯄꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯊꯥꯗꯣꯏ ꯑꯃꯗꯤ ꯏꯆꯥꯁꯤꯡꯁꯤꯅ ꯃꯄꯥ ꯑꯩꯕꯨ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯍꯟꯗꯨꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯅ ꯊꯜꯂꯕ ꯏꯆꯥꯁꯤꯡꯒꯤ ꯃꯤꯅꯣꯛꯀꯤ ꯂꯩꯀꯣꯜꯁꯤꯗ ꯑꯩꯍꯥꯛꯀꯤꯁꯨ ꯐꯤꯗꯥ ꯑꯃ ꯊꯥꯔꯔꯦ ꯃꯔꯨꯞ ꯁꯣꯏꯈ꯭ꯔꯕꯁꯨ ꯂꯥꯟꯈ꯭ꯔꯕꯁꯨ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯈꯪꯖꯗꯨꯅ ꯁꯦꯝꯗꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯔꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯃꯔꯨꯞ ꯏꯆꯥꯁꯤꯡꯅ ꯃꯔꯨꯞꯄꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯉꯁꯤꯁꯨ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯁꯨ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯁꯦꯝꯗꯣꯛꯆꯗꯨꯅ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯊꯥꯗꯣꯏꯅ ꯍꯔꯦ ꯍꯔꯦ ꯉꯝꯈ꯭ꯔꯦꯗꯀꯣ ꯏꯆꯦ ꯕꯦꯝꯃ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯑꯒ ꯂꯩꯇꯣꯟ ꯂꯦꯛꯑꯦꯗꯣ ꯍꯦꯛꯇꯥꯏꯗ ꯏꯆꯦꯒꯤ ꯃꯥꯏꯗꯨꯕꯨ ꯀꯔꯥꯏꯗ ꯄꯥꯟꯒꯦ ꯑꯩꯒ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯁꯤꯖꯈ꯭ꯔꯅꯤ ꯉꯝꯁꯨ ꯉꯝꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯆꯥꯎꯕꯤꯅ ꯍꯦ ꯂꯩꯁꯥꯕꯤ ꯆꯤꯡꯒꯟꯕꯤ ꯆꯟꯅꯗꯕꯤ ꯑꯩꯕꯨ ꯍꯨꯏꯔꯣ ꯍꯨꯏꯅꯥꯎ ꯃꯆꯥꯒꯗꯤ ꯀꯩꯅꯣ ꯍꯥ ꯁꯦꯜꯗꯨ ꯂꯩꯇꯦꯗꯤ ꯂꯩꯇꯦ ꯂꯩꯔꯁꯨꯅꯦ ꯅꯪꯒꯤ ꯁꯦꯜꯗꯨ ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯔꯣꯏ ꯍꯧꯖꯤꯛꯇ ꯇꯥ ꯑꯆꯧꯗꯅ ꯄꯤꯈ꯭ꯔꯒ ꯑꯩꯒꯤꯅ ꯂꯩꯇꯦꯗꯤ ꯀꯩꯅꯣ ꯂꯩꯔꯁꯨ ꯄꯤꯔꯣꯏꯒꯥꯗꯤ ꯀꯩꯅꯣꯕ ꯂꯧꯔꯝꯗꯥꯏꯗꯅ ꯁꯤꯊꯁꯅꯗꯅ ꯇꯨꯊꯁꯅꯗꯅ ꯇꯧꯔꯤꯕ ꯅꯍꯥꯛꯀꯤ ꯁꯤꯔꯕ ꯀꯥꯟꯗ ꯃꯇꯦꯡ ꯇꯧꯕꯤꯔꯤꯕ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯟꯗꯅ ꯑꯃꯨꯛ ꯆꯥꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯨꯏꯅꯥꯎꯒ ꯆꯥꯡꯗꯝꯅꯩꯗꯣ ꯃꯌꯥꯝꯒꯨꯝꯅ ꯂꯧꯕꯤꯕꯁꯨ ꯅꯠꯇꯕ ꯈꯔ ꯋꯥꯕꯅꯤꯀꯣ ꯏꯆꯦꯁꯦ ꯍꯥꯏꯗꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯃꯥ ꯑꯃꯅ ꯈꯥꯝꯗꯣꯔꯛꯏ ꯆꯥꯎꯕꯤ ꯊꯥꯗꯣꯏ ꯌꯥꯔꯦꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯧꯅꯦ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯦ ꯏꯀꯥꯏꯖꯗ꯭ꯔꯥ ꯅꯣꯏꯅꯤꯕꯣ ꯍꯥꯏ ꯆꯥꯎꯕꯤ ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯜꯂꯤ ꯊꯥꯗꯣꯏꯅꯦ ꯍꯥꯏꯔꯤꯁꯦ ꯍꯥꯏꯃꯟꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯎꯔꯤ ꯈꯪꯂꯤꯕꯅꯤ ꯅꯪꯒꯤ ꯑꯆꯧ ꯑꯗꯨꯗꯅ ꯅꯧꯊ ꯁꯅꯔꯗꯅ ꯅꯣꯛꯇꯅ ꯈꯦꯗꯅ ꯇꯧꯔꯤꯕ ꯁꯦꯜꯁꯨ ꯁꯣꯏꯗꯅꯕ ꯑꯗꯨꯃꯛ ꯍꯨꯜꯂꯤꯕ ꯊꯥꯗꯣꯏꯒꯤꯅ ꯅꯣꯡꯃꯇ ꯅꯁꯥꯅ ꯈꯪꯅ ꯄꯤꯗꯦꯅꯦ ꯂꯥꯎꯅꯕꯒ ꯈꯣꯡꯅꯕꯒ ꯇꯧꯅꯨ ꯏꯕꯦꯝꯃ ꯊꯕꯛ ꯇꯧꯕꯗ ꯃꯤꯅ ꯊꯥꯖꯕ ꯂꯩꯒꯗꯕ ꯃꯑꯣꯡꯗ ꯅꯤꯌꯝ ꯆꯨꯝꯅ ꯇꯧꯅꯦ ꯅꯪ ꯑꯃꯅ ꯐꯔꯛ ꯇꯥꯔꯛꯄꯗ ꯁꯦꯜ ꯊꯥꯗꯔꯤꯕꯁꯤꯡ ꯑꯁꯤꯅꯁꯨ ꯁꯦꯜ ꯂꯧꯔꯤꯕ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯑꯗꯨꯝ ꯋꯥꯠꯂꯒꯗꯕꯅꯤ ꯅꯁꯥꯒꯤ ꯈꯛꯁꯨ ꯈꯟꯒꯅꯨꯅꯦ ꯆꯥꯎꯕꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯌꯦꯛꯇ ꯉꯥꯡꯂꯛꯂꯕ ꯑꯗꯨꯗꯗꯤ ꯋꯥꯈꯜ ꯈꯟꯊꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯜꯂꯦ ꯈꯪꯖꯔꯛꯇꯨꯅ ꯃꯔꯥꯟ ꯌꯥꯖꯔꯛꯂꯤ
ꯊꯥꯗꯣꯏꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯊꯥꯗꯣꯏ ꯈꯪꯍꯧꯗ ꯐꯤꯡꯅ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯒ ꯈꯪꯊꯣꯝ ꯊꯣꯝꯖꯤꯟꯅꯗꯨꯅ ꯇꯨꯁꯤꯜꯂꯤ ꯑꯩ ꯏꯃꯥ ꯅꯄꯥ ꯌꯥꯏꯕꯤ ꯃꯆꯥ ꯀꯅꯥꯅꯣ ꯅꯃꯤꯠ ꯀꯥꯏꯗ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯈꯠꯂꯛꯄꯗ ꯑꯦ ꯇꯥ ꯄꯥꯔꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯦ ꯄꯥꯔꯤ ꯊꯥꯗꯣꯏꯕꯨ ꯆꯤꯡꯈꯠꯄꯤꯔꯛꯏ ꯇꯥ ꯄꯥꯔꯤ ꯅꯍꯥꯛꯇꯤ ꯅꯍꯥꯟꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗꯕꯤ ꯀꯅꯥ ꯑꯃꯒꯤ ꯃꯩꯆꯥꯛꯅꯅꯦ ꯊꯃꯣꯏꯁꯤ ꯀꯥꯍꯠꯇꯅ ꯂꯣꯠꯂꯨꯔꯦ ꯑꯊꯥꯞꯄꯗ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯂꯩꯌꯦ ꯂꯩꯁꯥꯕꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯃ ꯀꯥꯏꯗꯩꯅꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯈꯪꯉꯤꯔ ꯈꯪꯖꯤꯟꯅꯗ꯭ꯔꯤꯔ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯍꯩꯈ꯭ꯔꯕ ꯄꯥꯝꯕꯁꯨ ꯃꯥꯅꯤ ꯄꯥꯝꯗꯕꯁꯨ ꯃꯥꯅꯤ ꯍꯣꯏ ꯍꯥꯏꯔꯁꯨ ꯍꯣꯏ ꯑꯣꯏꯔꯝꯗꯕ ꯄꯥꯝꯗꯦ ꯍꯥꯏꯔꯁꯨ ꯄꯥꯝꯃꯝꯕ ꯑꯗꯒꯤ ꯄꯥꯝꯗꯦ ꯍꯥꯏꯔꯁꯨ ꯄꯥꯝꯗꯦꯁꯨ ꯑꯗꯨꯝ ꯑꯣꯏꯔꯝꯕ ꯒ꯭ꯌꯥꯟꯒ ꯇꯥꯖꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯇꯣꯟꯗꯤ ꯇꯣꯟꯕꯖꯥꯠꯅꯤꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯨ ꯇꯣꯟꯗꯤ ꯇꯣꯟꯕꯖꯥꯠꯅꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯦ ꯐꯣꯡꯗꯣꯛꯂꯨꯔꯒꯅ ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯕꯤꯗꯣꯏꯕ ꯆꯥꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯑꯁ ꯌꯥꯔꯦꯁꯦ ꯆꯥꯛꯅꯔꯒꯨꯝꯁꯦ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯗꯣꯛꯅꯔꯁꯦ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯔꯣ ꯇꯥ ꯄꯥꯔꯤ ꯋꯥꯍꯪ ꯍꯪꯗꯕ ꯄꯥꯎꯈꯨꯝ ꯀꯃꯥꯏ ꯄꯤꯗꯣꯏꯅꯣ ꯀꯩ ꯄꯥꯎꯈꯨꯝꯅ ꯄꯤꯗꯣꯏꯁꯦ ꯍꯦ ꯅꯨꯄꯤꯒꯤ ꯃꯔꯩ ꯍꯣ ꯍꯥꯏꯔꯒꯦꯁꯦ ꯏꯀꯥꯏꯒꯦ ꯇꯧꯔꯛꯏꯅꯦ ꯑꯁ ꯑꯩ ꯊꯦꯡꯉꯦ ꯌꯥꯔꯦ ꯑꯣꯏꯔꯔꯣꯏ ꯅꯪ ꯆꯠꯂꯦ ꯑꯩ ꯉꯥꯏꯈꯣꯅꯦ ꯍꯥꯏꯔꯒꯦꯕ ꯅꯪꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯌꯥꯔꯕꯣ ꯑꯗꯨ ꯅꯍꯥꯟꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯑꯩꯁꯦ ꯈꯨꯃꯨ ꯊꯣꯛꯇꯧꯔꯕꯅꯦ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯄꯥꯔꯤꯅ ꯂꯛꯅꯔꯛꯏ ꯅꯪꯗꯤ ꯑꯩꯁꯦ ꯌꯥꯝ ꯄꯥꯝꯖꯔꯒ ꯂꯩꯔꯝꯃꯤꯖꯥꯅꯤꯗꯅ ꯏꯁ ꯆꯠꯂꯣꯗ ꯄꯥꯝꯗꯦꯀꯣ ꯅꯁꯛꯇꯨꯒ ꯏꯀꯥꯏꯅ ꯍꯥꯏꯖꯔꯛꯄꯅꯤ ꯊꯥꯗꯣꯏ ꯑꯗꯣ ꯑꯩ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ ꯀꯩ ꯄꯥꯎꯅ ꯇꯥ ꯄꯥꯔꯤ ꯅꯣꯏ ꯄꯥꯕꯗꯣ ꯅꯪꯅ ꯁꯦꯟꯗꯣꯏ ꯆꯥꯊꯣꯛꯑꯦꯅ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ ꯑꯗꯒꯤ ꯏꯀꯨꯕꯣꯛꯇꯣ ꯖ꯭ꯋꯥꯔꯒ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯦ ꯍꯥꯏꯅꯩꯅꯦ ꯀꯌꯥꯗꯅꯣꯅꯦ ꯇꯥ ꯄꯥꯔꯤ ꯃꯣꯏꯅ ꯍꯥꯏꯗꯣ ꯑꯔꯥꯟꯕꯅꯦ ꯄꯥꯕꯕꯨ ꯑꯩꯅ ꯁꯦꯟꯗꯣꯏ ꯆꯥꯊꯣꯛꯈꯤꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯋꯥꯔꯤ ꯄꯨꯝꯕ ꯄꯥꯔꯤꯗꯁꯨ ꯂꯤꯔꯛꯂꯝꯃꯤ ꯍꯣꯏ ꯑꯗꯒꯤ ꯄꯥꯕꯗꯣ ꯖ꯭ꯋꯥꯔ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯒ꯭ꯌꯥꯟꯁꯨ ꯌꯥꯝ ꯇꯥꯔꯦ ꯑꯣꯍꯣ ꯃꯤꯒꯤ ꯃꯆꯤꯟꯁꯤꯗꯤ ꯃꯦꯟ ꯉꯝꯄꯣꯠꯇꯦꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯁꯥꯊꯤꯅ ꯒ꯭ꯌꯥꯟ ꯇꯥ ꯂꯩꯔꯝꯃꯦ ꯏꯁ ꯀꯔꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯀꯥꯏꯅ ꯈꯨꯃꯥꯡ ꯌꯥꯝ ꯆꯥꯎꯁꯤꯜꯂꯛꯏꯗ ꯑꯣꯏꯍꯜꯂꯗꯝꯅꯦ ꯃꯣꯏꯔꯥꯡ ꯌꯦꯛ ꯁꯂꯥꯏꯗ ꯄꯣꯛꯆꯕꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯊꯥꯗꯣꯏꯗꯨ ꯑꯃꯣꯝ ꯌꯦꯛ ꯁꯂꯥꯏꯒꯤ ꯄꯥꯔꯤꯒꯤ ꯁꯥꯒꯩꯗ ꯇꯤꯟꯈ꯭ꯔꯦꯌꯦ ꯉꯁꯤ ꯍꯥꯏꯕ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯊꯥꯗꯣꯏ ꯃꯄꯥ ꯃꯅꯤꯅ ꯄꯥꯔꯤꯗ ꯊꯥꯖꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯦ ꯊꯥꯗꯣꯏ ꯄꯥꯝꯖ ꯀꯥꯗ ꯊꯨꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ